Kuki Zogi point nipan Warep Loukhre Seperate Administration na Amatta Ngairaba Waroisinni Haikhre Kuki Zo stingna tongan point nipan gi aroiba Warep Loukhibaga loinana Seperate Administration na makhoi Amatta Ngairaba Waroisinni Haikhre haire makhoi na taliba demand sing ase fangdri fawba Union Home Minister Amit Sahan haikiba free movement wafam bu yaba ngamloi amadi madugi ayaba piroi haina Committee on Tribal Unity Kotu amasung Kuki Women Organization for Human Rights ko harna Haikhre hairi hariba wafam ase Kangpokpi district ki Faizangda leiba Martyrs Cemetery da pangthokiba Remembrance Day thoram amada kotu amadi Kuki Human Organization for Human Rights na Kuki singna taliba Separate Administration gi demand fangdriba fawba National Highway fawduna chatpada athingba adumak thamba Warep asi Loukhibanisu hairi makhoi gi oiba point nipan gi Warep sing adudi Kuki Zo singna taliba legislature yawba Union Territory natragana Separate Administration fangdriba fawba hongba leitana changsileba demand asi mapung phana phangdriba fawba makhal amatagi Kuki Zo area da free movement tawba yahandaba makhoi gi demand asi fangnab hotnabada democratic oiba makhal makha kayagi khongjang chaksinma hariba demand asigi mayokta kanagumba kharana lenga kaya naramlabadi furup asigi mayokta leibani haina lawbaga loinana Kuki Zo miyam gi yeknabani haina su lawgani hairi Separate Administration gi matangda governor na arambai tengolda thamkiba wafam handokpaga loinana Kuki Zo volunteer faba punba yaroi karigumba faba punba chatharaklabadi DC amadi SP na madugi thaudang pumba pugadabani su haiki karigumba laingakna Kuki Zo miyamgi apambagi mayokta nam haduna ingtapa puraknaba hotnaraklabadi ruling bo government boycott tawgani haiba wafamsu hariba point nipan gi Warep asigi manung chalisu hari